Tona Dinesh Chingakham the Hoknaba, Kondo Paring Ling Mahokre. Yetana, Sanathoi Pamli, Toibina Oida. Rosnina Mamang Oi, Matai the Famdana phone Piri. Mana Piri wa phone do, Jamdanga Pibanatre, Dineski, video call Toribani. Tona Kondoling Badu Ying Libani. Kondoling Basuloikre. Chais and Charaga, Polois at Bahokre. Asom the Dinesto, Borsa Trato Bahokre. Ngayaktan na wari ka na sanay fonda. Gari manong dani. Dinesh na. Malem, tuwa na ko ng tubiyo. Ngantoy na. Tukot siya, hurin pino sana ro. Ahing tum na kay sana do wari do. Ngay ngamdrawa. Ahoy, ngay ngamdrawa do. Dinesh gari manong da mahiyet na borsa na banupado pamli. Aduga malem na oy da kalambo na driver oy ni. Mamang na ngantoy pamli. Kalambo na. Atawa migi sule kara kanbiyo. Dinesh na. Fagi na ti call toro na harapani. Malem na call do tori wari sanay. Tuwan na. Yawra mo. Ayang pakali. Kamay daw niya. Kaya gino hay siya. Ado nanangasay hay gaya do kaya gino hay ro. Phone pa bayaro hay ngayak lere di. Horin yu ta aga changak bayaro ko. Yu ga ta amadi na to dama pan le kham. Toni wa hay da police set pilay ba duga Sanathoi Rosni thoibi punanoi. Borsi rok tuna fam kre. Ngayak lere nga thoragli. Kaina puthokpagi matam soiraduna Sanathoi na tonbo puthokpirei. Kaina sena biduna mata singbu sinabiram laga changakli. Sanathoi ne changakpaga makoyong wari sanai. Thoibina aikoina nan hainabado kamai tawdoino. Rosni na khangde masu thokrabanina ngayak leredi amuk lurani loidringi do hogdaba yaroi. Sanathoi na adugidi aina hana yamungda sinakrabani Manipuri amani. Thoibina kamai longnia. Sanathoi na horen se aikoi magi gari na tongdoini maduda lawrse kemta khalurano. Luhong maloiranga kainagi mamana bisingduna borgi managanda khupangna thazili. Malem na hai machalu pisi yauna manamagi micha. Nganthoi na hare nupi laini ko. Kalambo na nupi law wala aga khubak saraga handoro baisiwa. Rosni na inamana khara hena nuksiba aduini ai sumalema. Rosni na khara tarakani luhong maloiranga nupa mayumda thiragli. Dinesh gi yumda so hana makhoi gi chanambina tongana leizarabaso nongmadagi oinadi funga lairuda mai hoba madi kainagi manemna Fande hongdokpa pumnamak torami. Maitegi sanabigi matung ina Dinesh to Paizong ko di yetuna honglabanina hana semlaga pumnamak thamlabani. Halamdaida Rosni na inama aikoi chalokige. Rosni mingo olaga korakpada tondi amuke hena pukni nushirami. Asumna lairabadi yaroi haiduna chanaba tawri. Makhoi nga wari sanaraba tungda Kyamung dangi lawgadaba haibadu call tawraga haikre. Male paper bag ama yalaga changlaklaga purai. Maduga hairai. Kamay handoino aiga halasiro. Sanathoi na adusu yai. Malem na adu oiraga thoro kuira anu ko. Thoibina aharsing loina chanakraba. Rosni na aikoi thamami ba. Malem na Nui hero na thamamona moida pukragini haiba aduini. Sanathoi na yare matang sakidre kadai piro gari da leram aikoi su thoragi. Asumna tonda paper bag tu piramaga chalangi hairamdana thorakli. Mayam pumnama hanakraba tongda Rezia sangaklaga mamamu chak chana bahairari. Ibema ihi kapaga leirabo nangbo kapkanuse kahi kapinu nupi oibe khoidi ipam lamdam thadokpa haibasidine hauna sani. Ima nangmongna soiba lanba khangdaba pumnama nasamakni khana takpiyo ko. Takani karigi ta oidoino
Nangdi yung asigi mabemani. Nang napumnamak oigadoribani. Kapaya dise. Chak sila mamani. Jana motor sila. Thengani phido hana hongdo. Don ma fi hongdok le adoga red suit tawraga chakhom dalai. Makhoi imongdo mi ga leisadabaga nasai makhai mi khara langnambadasu loina hanakre. Leisabi macha amakhak le maduna loina sem saduna loire chak sagadabado. Reziana Ibema Ibungodo kadai da lei no do nang kolam ta tawraga hangero. Oima iPhone kana le hore am ta lawzaro kige. Ho lauro saksa na bala ohayo. Donna Dinesh da call tori. Kai leino. Mapanda imana bala ina kidoroge. Lao ai chak lami. Kai no ai sibo. Kara thuna la oba. Ai ni ngasai ke hage. Nang ne mapanda na tom teleksani. Tohoi di. La omi nang bo. Nang hana chak sadri ai cha be ade haba. Chak lami. Lai. Dinesh changlak chak sa baukre. Reziana Ibungo sak tu phasana chaw ko mi angang se hina roi ko khangi be ma chak to laga Dinesh thokre ton ma na khaklamba chak tu cha ba hore thawen khang so amate honre waram lani potharo haiduna ka da changi to na changak pada Dinesh iru chaba loiranga bathroom dagi tawelam se laga thorak paga mapa hi chane Kedoronge Don makut ani na mamai do khomjilaga onthok laga lepi Dinesh don gi matongda haifen nok laga changsil laga hai Kedoronge phi do han hong do ro kege hong ki roi de Don mamit kholni bado Dinesh na tapna lok thopi ai Kedoronge me nangi dress do am to hong do so asi hairaga to Dinesh tagi lai thok laga chatli Dinesh na tuan gi matau duna nok laga thong du lok tok sili tuan gi manakta mingsel mamang da phami badugi changsilai tuan gi lengbal da makhut da thamlaga nga thaboi kai boi tawranga kadang du so lengba na nga thai ngasi de khoi nu pisa asuk yam phazari se kai gi no ba na mo aina phiki ma box so lok to box so adu pura ba tuan kai kai no koi phak laga thiri Dinesh hangli bado khomda bida Kaya nang thirido ay nahang mga kumdabida. Ay face wash to madu kai dilay kragina madugi box to day hawkibani. Kaya no ay sibo. Ay nangrang hawkibani ba? Ay pige ba adu kumo ba? Ay sukang de adu di putoro ay kaya no kangingi ihinge ba? Dinesh upo do hanglaga box mata malaw thori. Adu ga lok to hangdok laga. Manung na ring piktak to bang yawarami madu Dinesh lakthok laga tuan da sibi kay gino sina akoy wana mamada piba ring ni aduga hojikna aina nangona mo piba hayeng nang namong namoda tuan no fe taw say wadi ngangdi ngasay sana thoy na beg taw ma kay nong piram mani akoy ni gini haram mani yeng sira yeng asay tuan lakthok laga yengli ahan bana pek ando tona ayuk ta duk thabana sena basut amaga Dinesh ki khudai yelo amaga oirami mabani yengnaraga noi simadi kan kalawi box male glass male hangdo yengase hangdok lubada kasigi makhoi ni luhong bagi kundo bagi photo do oirami amase yorami amaduna mo gengi makhoi mari gi thaini gi photo hoseki maduga oirami Mathaktana chauna iri we are four sister ton madu ubada mapira chilai Dinesh na aina sa surprise ama piwa watli bado kaino haisiba mirushilo ton sumit ushili Dinesh na makut samlaga makhoi kada thangna ba sofa duda purai aduga mamit panglo yari haina tapna haibadagi ton supanglai wala duda ton gi photo ama chauna yektuna lairami Kudai ba mana ningtina yiglaba ton gi sakpamni Dinesh na ton mo maning lomdagi tapna kolai aduga hai ton ngasiri nangi chindagi ay banushi habado amuk tatazagi ton Dinesh ton silak laga kumai dada ay dada bo yam nushi ay na nushi ram draga bo ngasi ay na nafam na laklam gatra
Singbera. Dinesh na tuan bo satpam khali. Tuan na. Da phamung daga muk thamakani ko. Film gi mo ong daga. Aikhoi gi se film na teba. Phamung hana ka ba yakhire ba. Dinesh lambadagi chaplepi aduga. Kege. Lai krom do wa ni. Dinesh phamung mamangda tuan bu thamlagai. Kharam. Da se yaw doi ni. Mabani punna phamsong leiriba adom da laklaga. Loirum phina ningthina yomdiba. Mayom duda mapari mamom sathanbiu haina khoiramjari. Madu loiraga tona Dinesh ki makhong sokna khoirammi. Ma pupnsi thadokpino haiduna. Dinesh na tuan bu sogat piraga hairei. Nangsoi yoisaragi. Hairaga michi khajilai. Matam khra hozinkhre. Tuan han haiba 5-star hotel duma function haukhre. Thoibi so lomu matam lebli. Magi so mana pamjaba 4-star haina mingthonba. Shopping mall ama semba haukhre. Mall dugi manungda firol khaki sanatana ayama pochei loina mafamduda fangli. Thoibina khwaidagi hena mafamdugi pamjaba hairagadi transgender home haina hangliba salon duni. Mall manungduda restaurant achawa maso yauri. Mafam aduda aharsingi angangsing oina sanapam pothapam oiba yaba jaga so yauri. Mangi long magiso kana chili. Makhoi nipan ma urkhulna laktuna puna su leiri. Thoibigi long manumita sena bahaiduna wedding dress khara su leirami. Madubo gown ina setse haiduna puna leimini. Ngasidi thoibigi long manumitni. Makhoi mari mag puna kethare. Thoibisu aduki matik fajakre. Church thoibi amadi nga thoigi lohong bahokre. Makhoi anima promise tongna ring susinare. Asumna lohong magi thoram suloikre. Nongalaga yumda halakli. Asomda so maitegi chatnabida amo hongani haiduna. Thoibido kazengle uplaga maitegi khongda hongba loikre. Thoibi nga thoigi manakta changaklaga. Nada aibu punsigi thadokpino ko. Imong manungsigi seba phanganbiyo. Dadagi marum thupna hinganbiyo. Nga thoina thoibibu hawganpiraga. Kainawing zonglawni. Makuttu puraga tingagli. Walda chawna theliba photo du yinghali. Talli imaga pabunga khangdra. Khangasu kaidoragi. Ikaidra. Ikaibide lao. Waramani. Ngarang nahandagi phasana pothadribanina. To asida loina thelabani noina ta singna pirakpa photo singdo kai pirai no haise aikhoini gi photo ne noi mari gi ne tonda oibado ga manabra maong di mane adoga masakti manade aheng ningi yare heng adum urani atai loina urani atai haide meyam leibani thaida nangna isau langba Pakat pakika mayama masuk. Asigi duk thabi photo sa. Aina sanatu hegi yumda leiringai dane. Dona lona nama photo duna draw. Mani. Aduga aina hal manangwanda propose toki photo du siyawi. Aduy nubito. Ay kaya pakali kangbra. Ay di amok ningi. Nangna pakat patuda. Aina ni kiri niya do. Kaya ginang dia. Kaya gikiroy dino. Lamsang do dabo aduga mukso. Mit usila haire. Aina kedarokani khali nova. Khangde sumpakat pewani. Ado hozit kidramo. Kidre. Nahawai matamdo yam nungai bani. Nungai ni nangde. Kege. Ado nahawai nangna kapado. Nangna sauba aina propose to bidabai. Yare wathi diba tumme. Mamai ri fat on thok langa tumkre. Ngan thoina maninglomdagi kolaga puna tominakre. Ayuk angan bada ngan thoina thoibi ba hodopiri. Thoibi tawrse hogolo. No ngala ba. Ngale. Tumningi manang ba. Tumningje. Adu de hogolo. Kenong khalini. Kay kalino. Hawkrama poto amunishin oran. Kona matang saraga nishingo. Imaw hay golani.
Kay watani gisini aine khalise hauji hek hawatpaga kay tawdoino khalini nahanwai Sanathoi mamana takpibado khanba loiramo loire tumokhidoira yak tumokhige hagolo mapanai tomta thabak tawba kise nong pu angalabani yare tumhoro hore nang thabak tawba loiranga ai hodok palak tuido film daga tongnari do khangro jaga puraktana yare yauthi thaibi se thokre ngan thoi matomta murmur so daga lehawi pi lamani aidi ba kadai dagino hek tawdo ne koino khongdimi ngan thoina tumthage tawbaga thaibi mu changi dada samjit kai da thamamge amta taw law ngarang sitrona sitpani ado chak saro la ona engonagi dom lawkhrabani thambam khangowdre ba ngan thoina hangolaga samjit leifam daklammi aduga mu changlak ton hepi ngak leraga thaibi mu karsa sangi da samang se kamaina wai tege taw law ngan thoido chap yung laga lai ke walige loina pun hairo laisang manak talai ba pukri macha sida sali ba tharor se amte hek piyo ke dong doi ba lai da kana bani ai ba yok sida pukri kum diro yare yam talano ai ru zaro ki hek piramo ko thaibi ayu ki thabak loisinaga magi ka da karak pada ngan thoina leram da moda atopa ka da mo changai madi ngakpana loikre thaina gi school ka bagi photo four sister thaba photo mayam ama frame chelunga thamamadu ure makhoi marigi lohong basi chahi ama khaktani tha khra khenamagi wani mathang makhoi anigi lohong baloi khrabato rosni ga Sanathoi ga khangai haure noma Sanathoi ga malim ga lohong bagi poche heruraga inkol amasu yengluduna halai gari thongna malim na wa hudori asai thengna ba halnungi inkol ne aina logi hainari do inkol di kedong na deba ole som sanabani kaino sibo pikman ro ne pikta bane maning da lam yam lai razani madugi maning da loba labuk du supunani tegino mana du yon ge haidu ba magi macha se yausa da mali aduda aikoina ole som sani haibaduda masu yarakpani migi social khara ton mamali magi nupi la yeng mada chang masel khara sulai hai adudi kaya da hainari no aduna khangning norano aina thobu tawrangi yarui aiso agini haibu khara tadi khappiyo thaine khoina waringi hosi di khara di saparasini nungsibi hanak kisina matang aina tokzarangi ba nangi gib oina aduga matung mafang chak thokpa kana ne nangoina loina leizarawa kay gib no haise nangal hong na si arakpugi aina gib hairaga mali michi kachili pamzade yarise atai di kaida kedong de walinge kesum de leitre asumna kalamboga rosni ga gi lohong manumini mabani di church ta ka khonglaga adum loisili lohong mamangda tawgadaba thabakto tawdrabanina lohong malweraba matungda oina four sister haina maming thonba gal hostel amma linkhatle sanga malweraba tung mi ate su loina hanakre kalamboga makhoi ni su mayum lomda halakle makhoi ani na yumda halakpagi lambida khangawdana kanna thorokpa gari amana gari duda thomjillari kalambodi makokta khara soi rosni khara sokli kalamboda rosni bawana kauri rosni tabrona nang kedorage adwai da leramba mipum khudingmak changsilakpana asokpa singadubo hospital da puna mohonari kalambogi phone dagi malemda nupa amana call tori yam pakhatpa manba nupa no gi wahini phone puse somde accident thogale songa khangna bi already yungi missing pa to pibiyo ba kadai jaga do ibirabano kaisa pa junction dani aduda ambulance thana to jaragi yam nungai jare malem ambulance thadana asokpa singadubo malem hoigi hospital da bukhalakle rosni ni makok ta khra kana sokhibo ibana gyan khra lak patapne kalambodi gya lakle adubo ka hena thokibana kapli
ꯔꯣꯁꯅꯤꯗꯤ ICUꯗ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯃ ꯆꯨꯞꯅ ꯄꯣꯊꯥꯍꯜꯂ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯔꯣꯁꯅꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯕꯦꯗꯇ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯤ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗ ꯀꯂꯝꯕꯣꯗꯤ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯉꯥꯎꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ꯫